Hi Mayam. Ngasidi heinou ametpa oina charasi. Mayamsu chaminasi la'o. Heinou ametpase kuire chadaba. Leke adum school chatpaga kaiga adum nangdaba. Chabase. Ngasidi charasi chaminasi mayamsu la'o. Heinou yam phasai. Chawai. Chaningbada ngauri haidi. Machusi yam phazad, masai yam phazai heinouse. Yam hawdo male. Moro atekpa ama kidore. Duga madana manado. Du hapase yam hawbane ko. Isadasu kanaba madana manase. Adi loin kanai. Heinou metpada hapa. Yam hawbane mayamsu hapaga yengo amtang. Try tau. Yam hawbane. Yam chaninge. Isa suena cutting tone chaninge marakta chai. Video se fazanani nammaktre. Isana adum nammarina angang makaido kaidowa. Masak fazadra. Hawne. Yam chase. Pamdabas lemniko heinouse aidi marakta chare. Mandana kam ngamdadan chare aidi. Yam hawe. Moro atekpa leire. Loina ahanba chamthokre ko fazana ising afabada chamthoaga loina pusalaame. Ngaurini aidi nungsibana nangbu lairembira nangbu lairam lenge sayola nangbu lairembigi Chaningbada mifam hongba ngamdre. Yengbada mifam hongge ngamdrabi. Nangi maithong nangi sabana. Heinou chasi mayam la'o. Heinou yam pamba kana yawi comment da hairao. Morokse kai cutting tobadine heinou metpada yam hawdabaneba. Duga khutnane khamba. Khutna beri mari taba. Berwana khairagane sumaina kaidowa sapai tawthedana kaidoga bere noi khaibiba mas mahi thokhanbiba. Aduidi yam hawre. Morok khara sanba thum gitang namtak hapaga yam hawbaniko. Duga madina manase khara hapaga manam yam nungsibane masai yam phajabane. Hawso hawe. Haksangda kem akaiba leiroiko madina mana hapase. Maning maha koi chenbigadu tawraroidame. Yengo koi bagi khara khaidokpiba. Sina sakse yengo phajadra. Yam hawdo male. Yam chasi la'o. Tanga sida loijarage. Lai share kauno meda.